पाउसेद युमफम ओइबा मरोइबा पाउ खरा अपडेट तौजरी सिंगद खुंदारिबा खुलसिंग मरक्ता खुलगी चेयरमैन ओइबगे वाथोक ngalingayda state asigi singi lamsingda singmisingda khundabagi masing jamna nemna leramba adu hogiba sai khara asuda lol amadi saksu manaba Myanmar lomdagi haijalakpa chingmi kayana singi mafum kyada khunda silakpadagi apikpa phurup kyana khundaramba singi khul kya leptana mangsilagle chumnagi khulsing mangbadagi hendoktuna kanglu phurup adu mutkiba phawba yaure singi lamda niyam kaina mito kya sangsilaktuna khunda sille haibasi hauzik abnormal oiba lising ani ambagi census report yumpham oiraga delimitation pangthokpa yaroi haina political party sing amadi miyamna laubadagi hendoktuna supreme court da case file tawraga leibane supreme court na su lising ani amagi census report asi abnormal oibana basida yumpham oiraga delimitation pangthokpa yaroi haina athingba thamliba asine masina state asida singi lamda niyam kaina lon na thumna hajalakpa singmi kaya amana khunda sinduna yongna lakpu tanbagi film da leire habasi mayak sengna khangnarabane hauzik su Myanmar da military junta na chathariba ka henba thawang sing asina mioi cha kaya state asige ngamkhai da lanjenarak liba sing asi sahi kharagi matung da dilam da masige indigenous peoples amo wena claim tawrak lagane masina indigenous people singi hakta chauna akai ba pi bada natana singi mafam kya umang kokthok tuna makhoi gi hingna bagi lambi thirakpada ising nungset gi khal kairak tuna nong tagada matam da tadaba sahi chupa isial kangtal leramba turel ka ikang thoktuna singtam ani ki miam kham thengna awaba mayongnare masidagi hendoktuna nauna saglakhiba miyoi sing aduna singi lamda lona thupna kunda silaka makhoina khulgi ningthau chairman oina ba hona bada hana leramba apik phurup kya ge haksing matpadana tan makhoibo khul adudagi namduna tanthorakpadagi hauzik so kangpope district ke saroi pandongba khulda kanglup ani ki marakta chawna ungkhanadana हिंसागी थौं क्या सथरिबा सिने अदुना सरकार की मैकैदगी असुगुब सिंग असि थोक्तनबा पतम चाना सिंग द खुंदारिबा खुल सिंग असि मसा खंगदोकपगल हुइना अनोबा खुल सिंग रिकॉग्नाइज तौतनबा खोनाबम थोगे सिंगी करम जगह सिंग द करम खुल सिंग लेरंबगे हाइबसि सैटेलाइट की मतेंगना हौजिते सेकेंड अमद लोइना खंगबा याराबने अदुना बीएस यार नत्रगना बीएस यार अम थमलगा सिंग की लमदा नौना खुंदारकलिबा खुल सिंग असि ताकथोकनबा सरकारना अखनबा थौरांसि लोखटबा चुमगने हंदकतासु Supreme Court Reserve Forest Area singta ain kaina laisiliba sing kodakta takthok pagal hoina makoigi laifam chapum piroidabani aiba ruling takhiba leire masigi sumatakta chingki umangi saruk sing asi janthat panatragna bapam aduda khundasin bhaibasi central government ki forest ministry dagi mangjongna ayaba lawgadabane masida state sarkar natragna hills area committee ki hak amata leite hanasu Supreme Court ki maikai dagi phongdokpa laikhrabani na state sarkar reserve forest jauna singi jaga ke ada umang janta tunu khunda laita syllabus asi mating laina takthokna ba honapam doge government ki makhada leiriba forest department asiju matam ka chana pa khusu khulai sing piduna hena mapangal kalan bagi matakta department asina suma makhoi gi jurisdiction da nono khunda silakpa khul sing adu department asiki makok thong ba sing amasung sarkar da matam chana pau piduna ngallingai da madu nga thongna na honau ba sung gare matam chana takthokna ba honau drabade khul sing adu nauna maming thonjin duna amadi लीरब खुल अपनी हाइना क्लेम तौतन मदु तौथोकनब होनबदा असौब वाथोक लानथोक अमोइगदोरिबने सिंगी लुपसिंगनसु अनोब खुल कया तासलकबा असिना मकोइगी हक मल्लिबने हाइबदु खंगना लोल अमदि जाति मानब कंगपुनी हाइदुना कनखनब होनरोइदबने मखा तरकबा अतोप पाव अमदना कोविड के मरमदगी अनिसुब चाही ओइना अमरनाथ यात्रा तोखरे चाही के ओइब लाई खुरुमबगी खोंजत अमरनाथ यात्रा दु कोविड 19 पेंडेमिक के मरमदगी थंगना अंदक अनिसुब चाही के सु तोखरे si Amarnath ji Shrine Board of Fifam asi kumni yang silli aike namit jangkai taruk negi Amarnath khongjat adu matam chana chap manana lambi anidagi June 19 dagi augadabane aduga August 15 Raksa Bandhan dat loisan gadabane Jammu and Kashmir gi Lieutenant Governor gi office nambi obigi punsi kan bamaru oi maramaduna miam ge hena jaifana bagi wakal da sahi asigi lai kurum bagi khongjat adu pangthokna ba pauda pinga oidre aina tweet tawke khongjat adu supnagi khodam ओइना खक तरुम खनि अदुबो महौसादगी तरकपा लाइनिंग की थरुम पुनम खोली कैप श्राइन अदुदा पांगथोखनि आइना लेफ्टिनेंट गवर्नर की ऑफिस अदुना आइके अमरनाथ श्राइन द सही की ओइबा लाई खुरमबा खोंगसद अदु होम मिनिस्टर अमित शाह की इराइ नुमिता कश्मीर की मतंग द पांगथोखिबा अवांगबा थाकके मिफम अदुदा खनाखे सेंटर न लुप अमददा टैक्स होंगतबगी आयाबा पिखिते आरन रवि
NSN IM na hadakta thadorkiba cherol amada makhoina miyamdagi khongkaliba tax ngase miyamgi laigak amuk oibagi khongkatpham thokpani aina phongtokhiba wafam adu laibak thibane India government na kanagumba lup amada tax khongkatna ba ayapa bi hide khongkat lamba thoklabasu madu logi wang madani aina Nagaland gi governor RN Rabi na phongdokre India government amadi NSN IM ani gi marakta sathariba wari sanaba asida interlocutors wariba RN Rabi na thadorkba cherol asina makhatana hai NSN ke serol asida makoi na miyam tagi khol leba tax asi makoi ge right ne loina namasi gi matang da makoi ka wari chanere be India government gi mohching na su chapcha na khangli bani aina phongdokhi bo wafa madu jumpham yaw da bane NSN gi asigumba samjin sajen bo wafam sing asina miyam bo lana lamjing thaba khonare democracy chaliba India gumba lebak amada tax khongkat pagi thabagasi India government na dragana state government ka tan tawga da bane ato papau amada su Prime Minister na COVID na laikitrapasing compensation scheme semgadabani Supreme Court. Prime Minister Narendra Modi na lusing ba National Disaster Management Authority na COVID-19 na laikitrapa miyoy singi imong sinalpa lakh marikit compensation pipa ngamloy haiba wapam badu senglabra ay na hagbagaloy na nakari kampa compensation piroy haiba pirep layragade. Laikitrapa singi awa bakuk na napachap manana kana ba pigadaba compensation scheme mama semgadabani ay na. Laibaga sige Kwaidagi wangba Wilson wariba Supreme Court of India na ngasi phongdokre agency dagi phangba pawasina high court asida COVID-19 na laikitraba singki imung da lupa lakh marigi compensation pigadabani haina tharakiba petition amagi pawkhom moina tha asigi taraga mapanda center na compensation piba ngamloi haina phongdokraba matung da ngasi Supreme Court na wang asi hangkibare center gi maike dagi dilaiba kasida COVID-19 ki second wave anirak thengna baga loina ana lengi lamda miamgi awat pambina na sel chawna thadaba marna compensation pibagi kudong chapa leiroi aikebane hairiba petition na dogi paukhum affidavit ki khuthang da pira duna center gi maike dagi laiba kasida COVID-19 ki saitheng chawna leiba marna chawkat thorak jawna tongan tongan ba hiram sing da thadaga da phan phauba ana leingi lam miam gi seng phangana da amadi vaccine kap thok na bagi lam da thadagre maram asida lenga kasi sel gi kudong chada papayuk na re masina COVID-19 na maram ojon laikhitraba miyoy sing gi imung da lupa lakh mari compensation piga da bani aiba adu awaba oigani ana phongdorake makhatarakba atopa pau amadasu sada humbudra vaccine kaptriba pauba local body mikal pangthokloi Maharashtra Rural Development Minister Hassan Musharraf tangasi COVID-19 ki mayukta miamgi sada humbudra vaccinate tawri pauba state asida local body singi mikal sim pangthoki roi aikre Health Department ki matuhi nagarak nomaiching nabit pauda Maharashtra ta COVID-19 ki mayukta mioi crore ani lakh humbudra taruk lising marhudra mapan Samri taragamapan vaccine kapke Maharashtra Minister amasuk Congress lusingba Bijoy Waditian OBC kotagi wathok warosin proktri phaba state asida man local body singi mikal jing bangthok pai haloi aikibatu ki matangda NCP lusingba Musharrafta hanglakibada Kolhapur da phakna pawmi singa wari sanake Corona gi maram dagi chada humpudra vaccination tawdri phaba election pangthok hiroi maramaduna matamadu phawbadi OBC kotagi wathok adusu warosin purak lagani aina Rural Development Minister aduna aike arwebeta content sing asigi marwai pau khara asing pau dam jariba Manipur Local News YouTube channel amadi Facebook page asidagi yang biri popram pathaga chari channel asina tom dak kanarabadi subscribe to bidribasina subscribe to biro moloina like and share to busu kawi ganupna makbo amakhana thaka jari